ꯖꯨꯂꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯅꯨꯄꯥꯗꯣ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯂꯒ ꯀꯥꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯖꯨꯂꯤꯁꯨ ꯃꯔꯦꯡꯕꯥꯟ ꯐꯟꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯃꯩ ꯃꯨꯠꯄꯅ ꯃꯁꯛ ꯎꯗ꯭ꯔꯕꯁꯨ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄ ꯃꯩꯉꯥꯜꯗꯨꯅ ꯃꯨꯁꯤ ꯃꯨꯁꯤꯗꯤ ꯎꯍꯧꯏ꯫ ꯖꯨꯂꯤꯁꯨ ꯅꯨꯄꯥꯗꯨꯒꯤ ꯔꯨꯠꯅꯦꯁ ꯑꯣꯏꯕ ꯑꯦꯛꯇꯨꯗ ꯈꯔ ꯁꯥꯎꯅꯤꯡꯂꯕꯁꯨ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯒꯤ ꯁꯛꯁꯤꯗ ꯉꯥꯎꯗꯕ ꯀꯅꯥꯕꯨ ꯂꯩꯒꯅꯤ? ꯃꯍꯥꯛꯅ ꯐꯅ ꯌꯥꯝꯅ ꯁꯥꯎꯔꯕꯁꯨ ꯑꯩꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯩꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯒ ꯑꯃꯝꯕꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯌꯥꯇꯥꯈꯤ꯫ ꯃꯇꯝꯁꯨ ꯈꯥꯝꯕ ꯌꯥꯗꯦ, ꯈꯔ ꯍꯧꯈꯤ꯫ ꯁ꯭ꯇꯦꯚꯦꯟ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯠꯁꯤꯡꯗꯨꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯇꯦꯕꯜꯗ ꯃꯃꯥꯏꯗꯣ ꯅꯝꯁꯤꯜꯂꯤ꯫ "A bunch of rubbish! ꯅꯨꯄꯤ ꯑꯃꯈꯛ ꯊꯤꯕꯗ ꯊꯥ ꯀꯌꯥ ꯁꯨꯔꯒꯦ ꯅꯈꯣꯏꯅ ꯆꯪꯂꯛꯏꯁꯦ? ꯅꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯗꯦ? ꯃꯍꯥꯛꯄꯨ ꯃꯅꯤꯟ ꯑꯣꯜꯂꯒ ꯃꯥꯡꯕ ꯌꯥꯕ ꯃꯤꯔꯣ?" ꯑꯦꯁꯤꯁꯇꯦꯟꯠ ꯑꯗꯨ ꯌꯥꯝꯅ ꯀꯤꯅ, "I'm sorry sir, ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯦ꯫ ꯑꯗꯨꯕꯨ ꯃꯦꯗꯥꯝ ꯃꯦꯂꯤꯁꯥꯅ ꯄꯥꯏꯈꯤꯕ ꯄꯥꯁꯄꯣꯔꯠꯇꯨꯅ ꯆꯠꯄ ꯌꯥꯕ ꯃꯐꯝ ꯈꯨꯗꯤꯡ ꯂꯣꯏꯅ ꯊꯤꯔꯦ꯫ ꯀꯪꯐꯥꯜꯗꯁꯨ, ꯏꯁꯤꯡꯗꯁꯨ, ꯃꯊꯛꯇꯁꯨ, ꯑꯦꯅꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯃꯤꯟꯁ ꯈꯨꯗꯤꯡꯃꯛ ꯊꯤꯗꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯃꯍꯥꯛ ꯆꯠꯈꯤ, ꯎꯈꯤ ꯍꯥꯏꯕꯒꯤ ꯔꯦꯀꯣꯔꯗ ꯑꯃꯠꯇ ꯐꯪꯗꯦ." ꯁ꯭ꯇꯦꯚꯦꯟꯅ, "ꯐꯪꯗꯦ ꯍꯥꯏꯅ ꯅꯈꯣꯏꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯣꯏꯌꯦ꯫ ꯃꯈꯥ ꯇꯥꯅ ꯊꯤꯒꯗꯕꯅꯦ꯫ ꯂꯝ ꯑꯁꯤꯗ ꯀꯣꯏꯁꯤꯜꯂꯤꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯀꯪꯍꯜꯂꯕꯁꯨ, ꯂꯩꯔꯤꯕ ꯆꯤꯡ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯔꯕꯁꯨ ꯅꯈꯣꯏꯅ ꯃꯦꯂꯤꯁꯥꯕꯨ ꯐꯪꯅꯕ ꯊꯤꯒꯗꯕꯅꯦ." ꯋꯥꯁꯤ ꯍꯥꯏꯔꯒ ꯑꯥꯏꯔꯟ ꯇꯦꯕꯜꯗꯨꯗ ꯃꯈꯨꯠꯇꯨꯅ ꯑꯔꯣꯏꯕꯤ ꯊꯥꯔꯒ ꯊꯤꯜꯂꯤ꯫ ꯁꯔꯨ ꯇꯦꯛꯄꯒꯤ ꯃꯈꯣꯜ ꯐꯥꯎꯕ ꯇꯥꯏ꯫ ꯑꯦꯁꯤꯁꯇꯦꯟꯠꯁꯤꯡꯗꯨ ꯑꯣꯔꯗꯔ ꯐꯪꯂꯕ ꯃꯇꯨꯡ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯐꯝꯂꯒ ꯂꯩꯍꯧꯔꯤ꯫ "ꯃꯦꯂꯤꯁꯥ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯠꯈꯤꯕꯒꯤ ꯈꯣꯡꯒꯨꯜꯂꯤꯅꯕ ꯀ꯭ꯂꯨ ꯑꯃꯠꯇ ꯑꯩꯒꯤ ꯏꯐꯝꯗ ꯊꯝꯃꯝꯗ꯭ꯔꯤꯕ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯪꯉꯣꯟꯗ ꯂꯃꯟ ꯁꯤꯡꯕ ꯂꯣꯏꯔꯦ꯫ ꯅꯪ ꯑꯃꯨꯛꯇꯒ ꯍꯜꯂꯛꯂꯕꯗꯤ ꯃꯈꯥ ꯇꯥꯅ ꯅꯪꯕꯨ ꯋꯥꯍꯜꯂꯔꯣꯏꯌꯦ꯫ ꯖꯨꯂꯤꯗꯗꯤ ꯂꯃꯟ ꯈꯨꯝꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ꯫ Please, come back my queen." ꯖꯄꯥꯟꯗꯅꯤ, ꯃꯦꯂꯤꯁꯥ ꯋꯤꯜꯆꯤꯌꯔ ꯑꯃꯗ ꯆꯦꯔꯤ ꯇ꯭ꯔꯤꯁꯀꯤ ꯃꯈꯥꯗ ꯋꯥꯏꯠ ꯁ꯭ꯋꯦꯇꯔ ꯂꯤꯠꯇꯨꯅ ꯐꯝꯂꯤ꯫ ꯋꯥꯈꯜ ꯑꯦꯝꯇꯤꯅꯦꯁ ꯑꯣꯏꯗꯨꯅ ꯐꯣꯂꯤꯡ ꯇ꯭ꯔꯤꯁꯇꯨꯗ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯋꯤꯜꯆꯤꯌꯔꯗꯨ ꯇꯞꯅ ꯇꯞꯅ ꯃꯦꯊ꯭ꯌꯨꯗ ꯏꯜꯍꯜꯂꯤ꯫ ꯃꯦꯊ꯭ꯌꯨꯅ ꯆꯤꯔꯣꯜ ꯇꯧꯗꯨꯅ, "ꯃꯦꯂꯤꯁꯥ, ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯅꯪꯁꯦ, ꯆꯦꯔꯤ ꯕ꯭ꯂꯣꯖꯨꯝꯁꯦ ꯌꯥꯝ ꯌꯦꯡꯍꯟꯅꯤꯡꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯁꯨ ꯈꯪꯉꯤ, ꯅꯪꯗꯤ ꯐ꯭ꯂꯥꯋꯔꯁ ꯌꯥꯝꯅ ꯄꯥꯝꯃꯦ ꯍꯥꯏꯕ꯫ ꯐ꯭ꯂꯥꯋꯔꯁ ꯄꯥꯝꯕ ꯃꯤꯁꯤꯡꯁꯦ ꯐ꯭ꯂꯥꯋꯔ ꯎꯕ ꯈꯨꯗꯤꯡ ꯃꯈꯣꯏꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯣꯏꯅ ꯎꯔꯛꯀꯅꯤ꯫ ꯂꯩꯁꯤꯅ ꯈꯨꯏꯕꯁꯤ ꯎꯔꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯦꯃꯣꯔꯤꯁꯤꯡꯗꯣ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯀꯅꯤꯌꯦ." ꯃꯦꯂꯤꯁꯥ ꯃꯤꯠꯌꯦꯡꯗꯨ ꯇꯞꯅ ꯍꯣꯡꯂꯒ, "ꯑꯩ ꯑꯦꯅꯤꯃꯤ ꯀꯦꯔꯦꯛꯇꯔ ꯂꯤꯟꯗꯥꯏꯌꯨ ꯅꯠꯇꯤꯌꯦ꯫ ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩ ꯄꯨꯛꯅꯤꯡ ꯁꯣꯟꯊꯅ ꯂꯩꯇꯤꯌꯦ꯫ ꯑꯩꯗꯤ ꯃꯦꯂꯣꯗ꯭ꯔꯃꯥꯇꯤꯛ ꯌꯥꯝꯅ ꯑꯣꯏꯗꯤꯌꯦ꯫ ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯍꯣꯝ ꯁꯤꯛꯅꯦꯁ ꯑꯣꯏꯔꯕ ꯅꯨꯄꯤꯅꯦ꯫ ꯉꯥꯏꯍꯥꯛ ꯁꯨꯝꯊꯣꯛꯅꯤꯡꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯦ." ꯃꯦꯂꯤꯁꯥ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯄꯒ ꯖꯄꯥꯟꯗ ꯂꯩꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯨ ꯌꯥꯝꯅ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯅꯨꯄꯥꯗꯨ ꯎꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗꯨ ꯀꯥꯎꯕ ꯉꯝꯂꯒꯅꯤ ꯈꯜꯂꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯃꯣꯏ ꯀꯟꯕꯤ ꯅꯨꯄꯤꯗꯤ ꯑꯣꯏꯕ ꯉꯝꯗꯦ꯫ ꯆꯥꯝꯕ ꯌꯥꯔꯔꯣꯏꯗꯕ, ꯀꯣꯛꯂꯔꯣꯏꯗꯕ ꯗꯥꯛꯐꯝ ꯈꯔꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯥꯔꯠꯕꯤꯠ ꯈꯨꯗꯤꯡꯒꯤ ꯗꯥꯛꯐꯝꯗꯨ ꯆꯩꯅꯥꯗꯤ ꯑꯗꯨꯝ ꯐꯪꯂꯤ꯫ ꯃꯦꯊ꯭ꯌꯨ ꯃꯦꯂꯤꯁꯥꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ, "ꯃꯦꯂꯤꯁꯥ, ꯅꯪꯒꯤ ꯅꯁꯥꯁꯨ ꯄꯨꯡꯐ ꯐꯕꯇ ꯉꯥꯏꯔꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯋꯥꯟꯗꯔꯂꯦꯟꯗ ꯍꯟꯈ꯭ꯔꯗꯤ ꯍꯧꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯀꯅꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯃꯨꯠꯇꯨꯅ ꯅꯪꯒꯤ ꯅꯁꯥꯗ ꯑꯃꯨꯛ ꯁꯣꯛꯍꯜꯂꯛꯀꯅꯤꯌꯦ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯅꯪ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕꯅꯦ꯫ ꯊꯥꯁꯨ..." ꯃꯦꯂꯤꯁꯥꯅ ꯃꯔꯛ ꯊꯠꯇꯨꯅ, "ꯃꯦꯊ꯭ꯌꯨ, ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯊꯧꯖꯥꯜ ꯃꯌꯥꯝꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯖꯄꯥꯟꯗ ꯂꯥꯛꯂꯤꯁꯦ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯈꯤꯕꯅ
Stephen aikoibu thirakpada laina phangkiba yai. Aigi leifamse mahakna khangkini haina aina yamna pakhale. Ai mahaka amuk hana thingnaba pamde. Aigi oinadi mayamna ki haina changnadaba mafamna aigidi khwaidagi safaba mafam oigani. Aigi mingsu onthokpa pame. Aina saklona malauduna leiraga mahakna wana ai thibado yam yengninge. Stephen bu wahanba pamlabaso mahakki mamitta Stephen bu nungsibagi mami tari haibadi Matthew na khangi. Phaye Melissa, nangna pamba khuding tawse. Aidi matam pumbada nangidamakta leigani. Mahakna so Melissa gi mateng panglibase mahakna Melissa bu pami, mahakna Melissa bu nungsibagini. Nupidu gi hairadi mahak pumnamak tawrage haina lei. Thank you Matthew. Aroibada Melissa gi maithongda light smile amadi uba phangi. Tha amagi matungni sonda Julie so mahakki manglan amadi mangphaunarami. Karamba manglan mahak su pregnant oirami. Pregnancy test da 2 red bar do ubada Julie haraubagi pankhai leiramde. Laibak thibade matamduda Stephen mayumda leiramde. Mahak business trip ama chatkhi. Mangoda call tawduna haiba pambani. Mahakki sauganbadu khaluraga paudi pikide. Stephen na mayumda lakpa matamdu phauba ngaiba takhi. Stephen na Melissa bu thiba phangkidre. Isorna chanbibadagi Melissa angang ama yaure. Julie sofa da phamduna leiringai car thaujilakpagi engine makhol tarami. Stephen ge car ni khangbadagi yam harauna masa lumlum laungna chenthorei. Stephen su khara wana halakpani. Apartment da tapna changlakpaga Julie na mahakki mamangda chensilakpadu ui. Julie ki thiki rumna Stephen gi mamangda leptuna lei. Stephen wadi ngangda nupiduda mamit khuna yengi. Julie na sleeper ama Stephen gi mamangda thami. Stephen, nanghale dana. Nakhongdo saramlani ye. Se, si hana tongsilo. Nangonda nungaiba paw amasu tamgadaba leye. Stephen na sleeper do hapchili. Nungaiba paw haiba. Soidraba nang haido. Nungaitaba paw iramlagana kamdoba. Mane, asengbagi nungaiba pawne. Ikairap tawna. Stephen, I pregnant oire. Stephen surprise karisu oide. Sofa duda tapna phamtharai aduga calendar to puro. Julie chamamnana calendar lauraga Stephen da pi. Stephen na calendar aduda yengduna aikhoi ani karamba numitki karamba hingda leiminaki haibada ai kaure. Nang amukta hairakira deto. Julie na swaigi date sida oidoine. Julie na calendar adugi leimaidu khara phakatuna Aina hospital dagi discharge tawkhibada sigi thadane. God bless us. Aikhoi anigi icha ama mangkhrabasu Ishorna aibu thaujanbiduna icha amagasu amu pregnant oire. Stephen kangyet yetpa haurai. O swaigi de sida oidoira. Adubu aina khanbadadi matam sida ai London da business trip ama chale. Nangala minakibadu aini haiba soidraba. Wahai oirabaso masada direct blow ama phangbagi China ga chap manana phangi. Kaino Stephen, nangna ngangli duba. Nangna samak aigi mangda leptuna aigi wari sanakhri dudi. Nangna tana kana oidoino. Mafam sida atopa mi changbagi matik su leite. Stephen na business mayam sigi wakhal khalingaida nangale minaki haiba phawba kahboiramba yaye. Adudi nangsu aishu thajanaba nangi fetus tu DNA identification tawba tabane. Adu oiradi aigi DNA ga matching tawi tawde do khangnidana. Random bastard amagi angangna aikoi gi kai khumnaraba family asigi sagaidi line oiba yaroi. Julie na yamna pakhatna Stephen gi pambom da paiduna
Stephen, ꯑꯩꯒꯤ ꯐꯤꯇꯁꯁꯦ ꯁꯦꯝꯂꯛꯄ ꯊꯥ ꯑꯃꯃꯨꯛꯇ ꯉꯥꯏꯔꯤꯌꯦ. DNA testing ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯍꯞꯇꯥ 7ꯗꯤ ꯁꯨꯗꯕ ꯌꯥꯔꯣꯏꯌꯦ. ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯗꯤ. Stephenꯅ ꯖꯨꯂꯤꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯈꯤ. ꯍꯣꯁꯄꯤꯇꯥꯜ ꯑꯐꯕ ꯌꯥꯝ ꯂꯩ. ꯅꯪ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯅ. Stephen, ꯑꯉꯥꯡꯁꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯏꯒꯤ ꯑꯉꯥꯡꯅꯦ. ꯑꯩ ꯅꯪꯉꯣꯟꯗ ꯂꯨꯍꯣꯡꯂꯕꯅꯦ. ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯇꯧ ꯀꯔꯝꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ? ꯋꯥ ꯉꯥꯡꯅ ꯖꯨꯂꯤ ꯃꯈꯣꯜ ꯍꯧꯅ ꯀꯞꯂꯛꯏ. ꯑꯉꯥꯡꯗꯣ ꯔꯤꯄꯤꯠ. ꯑꯉꯥꯡ ꯑꯗꯣ Stephen ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ ꯈꯜꯂꯒ ꯍꯧꯖꯤꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯕ ꯑꯉꯥꯡꯗꯨꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯨꯅ ꯂꯧꯖꯩ. Stephenꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯤꯔꯕ? ꯖꯨꯂꯤ ꯃꯀꯣꯛꯇꯨ ꯊꯨꯅ ꯅꯣꯝꯗꯨꯅ ꯅꯠꯇꯦ ꯑꯩ ꯀꯤꯗꯦ. ꯑꯩ ꯇꯦꯁ ꯇꯧꯕꯗꯣ ꯌꯥꯔꯒꯦ. ꯅꯪꯅ ꯆꯤꯡꯅꯔꯤꯕꯗꯣ ꯑꯁꯦꯡꯕ ꯈꯪꯅꯕ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ. ꯑꯉꯥꯡꯁꯦ ꯅꯪꯒꯤꯅꯤ ꯈꯪꯂꯛꯄ ꯃꯇꯝꯗꯗꯤ ꯅꯪꯅꯁꯨ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯨꯅ ꯇꯧꯕꯤꯒꯅꯤ ꯈꯜꯂꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯖꯨꯂꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯃꯅꯨꯡꯗ ꯏꯟꯁꯤꯟꯈꯤ. ꯑꯦꯇꯦꯟꯗꯤꯡ ꯗꯣꯛꯇꯔꯗꯨꯅ Stephenꯗ ꯑꯦꯗꯚꯥꯏꯁ ꯄꯤꯔꯝꯃꯤ. ꯃꯤꯁꯇꯔ Stephen, ꯍꯧꯖꯤꯛꯇꯤ ꯐꯤꯇꯁꯁꯦ ꯌꯥꯝꯅ ꯄꯤꯛꯂꯤ. ꯑꯩꯈꯣꯏꯅ ꯑꯦꯅꯥꯁꯊꯦꯇꯤꯛ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯕꯗꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯉꯝꯗꯦ. ꯅꯪ ꯀꯔꯤ ꯈꯜꯂꯤ? ꯑꯦꯅꯥꯁꯊꯦꯇꯤꯛ ꯗ꯭ꯔꯒ ꯍꯥꯏꯕꯁꯤ ꯑꯅꯥꯕ ꯍꯟꯊꯅꯕ ꯒ꯭ꯌꯥꯟ ꯃꯥꯡꯍꯟꯕꯗ ꯁꯤꯖꯤꯟꯅꯕ ꯗ꯭ꯔꯒ ꯑꯃꯅꯤ. Stephenꯅ ꯑꯉꯥꯡ ꯀꯟꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ. ꯄ꯭ꯂꯤꯖ, ꯅꯣ ꯑꯦꯅꯥꯁꯊꯦꯇꯤꯛ. ꯗꯣꯛꯇꯔꯗꯨ ꯃꯅꯨꯡꯗ ꯆꯪꯈꯤ. Stephenꯁꯨ ꯃꯅꯨꯡꯗ ꯆꯪꯂꯛꯏ. ꯗ꯭ꯔꯒ ꯑꯃꯠꯇ ꯀꯟꯖꯨꯝ ꯇꯧꯗꯅ ꯃꯕꯨꯛꯇ ꯂꯦꯟꯗꯨꯅ DNA ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯇꯧꯅꯕ ꯐꯦꯇꯥꯜ ꯐ꯭ꯂꯞ ꯂꯧꯊꯣꯛꯄꯗꯨ ꯌꯦꯡꯉꯤ. ꯖꯨꯂꯤꯅ ꯃꯈꯣꯜ ꯍꯧꯅ ꯎꯄꯥꯏ ꯂꯩꯇꯅ ꯀꯞꯄꯗꯨꯅ ꯃꯍꯥꯛꯀꯤꯗꯤ ꯑꯄꯦꯟꯕꯗꯨ ꯑꯣꯏ. Stephenꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯃꯤ ꯑꯅꯤꯗ ꯖꯨꯂꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯂꯦꯡꯗꯅꯕ ꯐꯥꯖꯤꯜꯂꯨ ꯍꯥꯏꯔꯝꯃꯤ. ꯖꯨꯂꯤ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯀꯞꯁꯨ ꯀꯞ. Stephen, ꯑꯩꯅ ꯍꯥꯏꯖꯔꯤ, ꯑꯩꯉꯣꯟꯗ ꯑꯦꯅꯥꯁꯊꯦꯇꯤꯛ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯤꯌꯨ. ꯑꯩ ꯑꯦꯅꯥꯁꯊꯦꯇꯤꯛ ꯗ꯭ꯔꯒ ꯑꯃꯠꯇ ꯀꯟꯖꯨꯝ ꯇꯧꯒꯦ. ꯖꯨꯂꯤꯅ ꯋꯥꯔꯤꯕ ꯃꯈꯩ Stephenꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯕ ꯍꯦꯜꯂꯤ. ꯋꯥꯈꯜꯗ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯃꯤꯂꯤꯁꯥꯅ ꯐꯪꯈꯤꯕ ꯆꯩꯅꯥꯗꯨ ꯅꯪꯁꯨ ꯈꯪꯂꯕ? ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯋꯥꯔꯤꯕꯗꯣ ꯋꯥꯔꯝꯂꯣꯏ. ꯅꯨꯄꯤꯗꯨꯅ ꯀꯥꯗꯨꯗ ꯄꯨꯝꯅꯤꯟ ꯀꯞꯄꯗꯨ ꯎꯔꯒ Stephen ꯆꯤꯟꯕꯥꯜꯗꯤ ꯂꯦꯡꯗꯅ ꯅꯣꯛꯏ. ꯅꯪꯒꯤ ꯄꯦꯔꯦꯟꯁꯅ ꯑꯩꯒꯤ ꯏꯃꯥꯗ ꯇꯧꯈꯤꯕ, ꯅꯪꯅ ꯃꯤꯂꯤꯁꯥꯕꯨ ꯀꯞꯍꯟꯈꯤꯕ, ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯕꯨ ꯋꯥꯍꯟꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯂꯃꯟ ꯇꯞꯅ ꯁꯤꯡꯂꯛꯀꯅꯤꯌꯦ. ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡ ꯖꯨꯂꯤ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤ. ꯒ꯭ꯌꯥꯟꯗꯤ ꯃꯥꯡꯗꯦ. Stephen ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ Paternity test ꯔꯤꯖꯜꯇꯨ ꯂꯪꯁꯤꯜꯂꯤ. ꯖꯨꯂꯤ, ꯁꯤꯔꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯩꯕ ꯂꯣꯌꯦꯜꯇꯤꯗꯣ? Stephenꯒꯤ ꯁꯥꯊꯤꯕ ꯃꯥꯏꯊꯣꯡꯗꯨ ꯎꯔꯒ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯅ ꯃꯁꯥꯒꯤ ꯑꯅꯥꯕꯗꯨ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ. ꯇꯦꯁ ꯔꯤꯖꯜ ꯑꯗꯨꯗ ꯅꯟ-ꯀꯤꯟ ꯍꯥꯏꯅ ꯊꯥꯕꯗꯨ ꯎꯔꯒ ꯖꯨꯂꯤ ꯉꯛꯅ ꯌꯦꯡꯈꯠꯂꯛꯏ. ꯏꯝꯄꯣꯁꯤꯕꯜ. Stephen, ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯑꯁꯤ ꯃꯔꯛꯇ ꯑꯁꯣꯏꯕ ꯈꯔ ꯌꯥꯎꯔꯝꯒꯅꯤꯌꯦ. ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯁꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯆꯥꯅꯦ. ꯑꯩꯕꯨ ꯊꯥꯖꯕꯤꯌꯣ. ꯖꯨꯂꯤ ꯑꯉꯥꯡꯗꯣ Stephenꯒꯤ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯊꯥꯖꯩ. ꯃꯃꯥꯡꯗ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯈꯤꯕꯗ ꯍꯥꯏꯖꯤꯟꯈꯤꯕ ꯑꯗꯨꯒꯨꯝꯅ. Stephenꯅ ꯑꯗꯨꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯃꯨꯛꯇ ꯇꯧ, ꯅꯠꯇ꯭ꯔꯗꯤ. ꯖꯨꯂꯤꯅ This is definitely wrong. Stephen, ꯅꯪ ꯁꯥꯎꯈꯤꯅꯣ. ꯑꯩ ꯑꯃꯨꯛꯀ ꯇꯦꯁ ꯇꯧꯈꯤꯅꯤ. ꯑꯩ ꯍꯟꯗꯛꯀꯁꯨ ꯅꯪꯒꯤꯗꯃꯛꯇ ꯈꯜꯂꯒ ꯄꯨꯛꯁꯦ ꯄꯪꯆꯔ ꯇꯧꯕ ꯉꯝꯒꯅꯤ. ꯍꯟꯗꯛꯇꯤ ꯇꯦꯁꯁꯦ ꯇꯣꯉꯥꯟꯕ ꯁꯦꯟꯇꯔ ꯑꯃꯗ ꯇꯧꯁꯦ. ꯅꯪ ꯌꯥꯏꯀꯣ? ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯔꯤꯖꯜꯁꯤꯒ ꯃꯥꯟꯅꯅ ꯐꯪꯂꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯑꯃꯠꯇ ꯇꯧꯔꯣꯏꯌꯦ. ꯍꯣꯏ, ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯁ ꯆꯥꯟꯁ ꯑꯃꯒ ꯄꯤꯔꯒꯦ. ꯍꯣꯠꯆꯤꯟꯈꯤꯕꯗ ꯉꯥꯏꯔꯤꯕ ꯃꯕꯨꯛꯇꯨ ꯀꯟꯁꯤꯌꯁ ꯑꯣꯏꯅ ꯑꯃꯨꯛꯀ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯇꯥꯈꯤ. ꯍꯟꯗꯛꯇꯤ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯁꯤꯟꯅꯕ ꯖꯨꯂꯤꯅ ꯃꯤ ꯈꯔ ꯅꯦꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯊꯥꯖꯗꯅ ꯃꯍꯥꯛꯀꯤ ꯔꯤꯖꯜꯇꯨ ꯑꯗꯨꯃꯛ ꯍꯣꯡꯗꯦ.
Nankin. Masina haibadi angang aduga Stevenga DNA tongali haibani. Numit kharagi matung Stevenna makhong karan chanduna makhutna scalpel ama paiduna sofada phamli. Julie, nang ahenba kari haiba pamli. Julie masado nekna lepli. Steven, masi matau karamna oithoklino haiba ai khangde. Pumnamak oithoktabane. Nangga luhungba numita ai nauna womb transplant tawkhibane. Ai shu yum asida lairakpa tha khara khakta ngairi. Aina haikhiba numidangdo natana ai nupa amataga leminakhidie. Karino tawrisibo? Kanagumba kharana aibu mingchathiyanaba tasengna silaba jala. Steven mahakna pairiba scale peldo Julie gi makhong manakta insili. Melisana adugi scale peldo pairaga matau karamna dil tawkhe. Nang shu matam aduda laibanina namitmakna tasengna uramgani. Hojikti angangdo aigi natrabanina wasak ngaklo. Nasana nasabu chaina bijau. Natragana aigi khutmakna marirak thingani. Mabuk mayaida ama nanganda ama buk naksepta aniga. Julie phamlambadagi makhong sangna tingthoktuna Steven da lale haijari. Adudadi tawbigano. Pharabasu phatrabasu nangi nupini aise aigi thawaidadi kanbiyo. Steven na nangam loi hairo. Adudi aina oina tawba tare. Julie pakhatba henmanbana bijando mangkiduna wanthaki. Gyan laktuna mamit pangthorakpada masado iyang yangbagum tawi. Mabuk ichaw chawna lekhibado ihang hangna leirami. Mabukta paiduna aigi icha kai chakre. Mahak yamna thuna hiplambadagi cheblaga hogatuna phami. Mahakna hauna kapadu taraga wartuda nurse ama phone melaga tapna changai. Misuli tapthako hogatkinuwo. Nangi angangsu yauna womda lauthokre. Infection na maram oiraga nangi ovary su lauthokre. Kari haiba? Julie wakhal choirabigum kaisumong hajada nangang nakliba nurse tuda yengduna. Nang aigonda oidaba ngangano. Aigi cha mangba yaroi. Puknungda aigi cha yauri. Kananasu aigi cha pokhiba yaroi. Nangna hairiba punamak minambane. Nurse tuna yamna thuna Julie gi singlida tranquilizer ama kaptuna pangthahanki. Hojikti nangna thakiba maruda mahai pale. Nangna Dr. Melisabu wahanba yabra. Ngasidi ishorna nangondasu chapchana amok laman khumbiredana. Congratulations. Handang mukti nang punsisigi oina mamagi mingthol mami samkhrabane. Nangumba nupidi mama haibagi mingthol phangbada matik chadabini.